Awang Nongpoki Khwaidagi Chauba Fashion Amadi Peasant Event Oiriba Tarahumdoi Laksuba Setwet Mega Mr. Notice 2024 gi winner Manipur'S Martin Irengbam Natare Assam gi ITA Machakowa Guwahati da ngarang pangthokiba grand finale the Martin na winner oibangam kibane Mr. Notice ki title pangba Martin na Turkey da pangthokadawriba top model of universe da su India represent tawgadawribane panbayabadi mega Mr. Notice asida notice ki tongan state nipan gi changkholaba naha singna level kayada changdamna kibane Martin asi Imphal West district manung chanba Kwakaithel Konjeng awang laikai da laiba Irengbam Hemchandra Singh amadi Irengbam Ongbi Romi Bala Devi gi machanupani